Manipur University da tamleba masadi khara kiganba oiba achumba lambida chachaba mathauda pukning lupchaba English subject da mahai tamzaba sakchu changkhonba thoibana chinglemna angauba kuchuga loinana mamai koidanana ningthizaba maithonga University ki first floor library kada Larik ama pananaba lauraga chokri amada tablapna phamdaraga larik adu page haina hotnabaga Khanghaudana Kamlaga gam thingainari Kamlagi phazaraba maithongi saktam aduna Thoiba magi thamoida hanana mamang thakta Amukta phawkhidriba ihul ama khangphau phawraktuna Thamoida Kamla magi saktambu khangye gyekhi Punsida pakhang ama oibagi leisabi amada nuksiba amadi sumhatpa Nongmanda pokhidraba thoiba Kamlabu urubadagi kakngawnana machinda asumna hairakhi ai soikraba mal Kamla memtonga lagminnabani Kamlana sauduna kari soikraba mal haiba hai nangise aibu nupini haiduna hanthana khanuna tanja ama lawun nang hauzi holura ha Asi haiduna maha kanna saugalai Thoibana mahakta sengna soikibani haiduna tengna haizarabada sauduna leiribi Kamlabu memtona henduna tongminakhi Matamnuda Kamlana sakta matasiga mi usittaba sara matungda nang khangni haina sauraga chatkhi Thoibadu mathwa yamna nungairamde adubu amuksu Kamlagi phazaraba saktam nungsiraba maithong adunadi mahaki thamoi aduda punsigi ahanbu oina machu sankhiba yekhibana Kamla mahakna adu chaikhiba mabu ngakhiba adubu thaoina khandana mahakta sengna nupi oibigi thot nobi lirik khoiribi lamchat bebar phajabi maitai nupi ama oiramlabadi haibagi asana asi khanduna masadu ikhang khangdana Kamlagi saktamdu mamita uduna laikri Thoibana University ki classroom kayada magi subject adugi matangda mari leiba mahiroi marup mapang unaba chatpada amadi mamanaba singa wari sanaringai kayadasu Kamlaga amadi magi mataroi singa thengnaba kaya yaurabasu anga ofai asina tawjaba saribase haina nganglakpa mahangna kayarak thengnakhi Matau asina thoibadu tasengna Kamlaga yariba makhai thengnadanaba thaiduna natraga koiduna chatpa hauraklammi Kamlagi mataroi memtona thoibagi matau aduda nungsiba phaurakhi maramdi Kamlagi thengnaba yaurabadi thoibada nungaitaba wahaywata kaya atamnana Kamlana ngamakum tauba aduda memtona karigumba kanda Kamlada thoibagi maramda hairuba thoklabasu Aingodaga yinglak puthok ikaiba phawwa pigani kaina Kamlana memtona tamkhi Kamla masak matau sakta truda thabalgi maithongna leiteng labaso isau khara tawganba nupini haibasidi memtona toina loina rakpana adum khangi masi mahaki haunabini maram asina atai mahiroi kayasu magi athiba wahaywata tadaba natti maram aduna Kamlabu mahiroi ayambana tanai Nongmadi thoibadu library mamagi achikpa asangba napitana yomba lampak adugi manungda leiriba phapam amada lairik ama paduna chikna phamduna leirami Memton amasung Kamlana piklaba lampak adomda lakpada thoibabu Kamlana ururi matau aduda Kamlana nuksi khirada lairik laisu yamna thawai sangbaga sairadana swaisida magise Matomta lesaida larik phaba sajanaraga mahairoi naitom tabi ngaibu orini Kala thoibada onsilaga Kamlana nganglakpa adu tarubadagi thoiba mafam adudagi lapthoktuna atopa khara chikpampham ama tinenaba chatkhi memtondo nungai chakhide maramdi thoiba Kamlada karigumba amatasu haikhiba leite aduga Kamlana thoibada karigidamak atamnana adumna Asawba phudok libano haibadu mahak tasengna maram adu khangningba poglai maram adudagi memtongi pukningda wafam asigi maramda tuminna khangnaba phirep amadi chapsana lepkhri nongma kaithenda memtona thoibabu thengnarui
ꯂꯨꯛꯊꯗꯨꯅ ꯆꯠꯈꯤꯕ ꯊꯣꯏꯕꯕꯨ ꯃꯇꯥꯔꯣꯏ ꯑꯅꯟꯗꯤꯒ ꯑꯀꯦ ꯑꯃꯧꯒꯤ ꯄꯣꯠ ꯈꯔ ꯂꯩꯔꯨꯅꯕ ꯂꯥꯛꯂꯤꯕꯤ ꯃꯦꯝꯇꯣꯟꯅ ꯊꯣꯏꯕꯕꯨ ꯅꯨꯡꯁꯤꯅ ꯀꯧꯔꯛꯄꯗ ꯊꯣꯏꯕꯗꯨ ꯃꯦꯝꯇꯣꯟꯅ ꯀꯧꯔꯛꯂꯤꯕ ꯑꯗꯨꯗ ꯈꯨꯝꯗ ꯌꯥꯗ ꯈꯨꯝꯃꯤ꯫ ꯃꯦꯝꯇꯣꯟꯅ ꯆꯥ ꯑꯃꯃꯝ ꯊꯛꯈꯤꯁꯤ ꯍꯥꯏꯗꯨꯅ ꯃꯇꯥꯔꯣꯏ ꯑꯅꯟꯗꯤꯁꯨ ꯁꯛ ꯇꯥꯛꯇꯨꯅ ꯍꯣꯇꯦꯜ ꯑꯃꯗ ꯐꯝꯊꯃꯤꯟꯅꯔꯛꯏ꯫ ꯃꯦꯝꯇꯣꯟꯅ ꯊꯣꯏꯕꯗ ꯀꯝꯂꯥꯅ ꯅꯪꯕꯨ ꯑꯁꯨꯛ ꯇꯥꯊꯤꯔꯤꯕꯁꯤꯕꯨ ꯅꯪꯅ ꯀꯔꯤ ꯇꯧꯔꯨꯔꯦ? ꯀꯔꯤ ꯍꯥꯏꯔꯨꯕ ꯂꯩꯕꯒꯦ? ꯍꯥꯏꯅ ꯍꯪꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯅ ꯏꯆꯝ ꯆꯝꯅ ꯅꯣꯡꯃ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯋꯥꯔꯤꯗ ꯄꯨꯟꯁꯤꯗ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟ ꯈꯪꯂꯛꯇ꯭ꯔꯤꯕ ꯊꯣꯏꯕꯅ ꯂꯥꯏꯕ꯭ꯔꯦꯔꯤꯒꯤ ꯀꯥ ꯑꯗꯨꯗ ꯀꯝꯂꯥꯒ ꯒꯝ ꯍꯦꯛ ꯊꯦꯡꯅꯔꯨꯕ ꯑꯗꯨꯗ ꯄꯥꯈꯪ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯏꯔꯤꯕꯤ ꯃꯍꯩꯔꯣꯏ ꯀꯝꯂꯥꯒꯤ ꯅꯤꯡꯊꯤꯖꯔꯕ ꯁꯛꯇꯝ ꯑꯗꯨ ꯊꯃꯣꯏꯗ ꯃꯌꯦꯛ ꯂꯥꯅ ꯍꯥꯎꯇꯨꯅ ꯊꯝꯈꯤꯕꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯆꯩ ꯊꯑꯣꯏꯔꯨꯗ꯭ꯔꯤ꯫ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯏꯪ ꯇꯞꯄ ꯂꯤꯔꯤꯛ ꯈꯣꯏꯔꯤꯕ ꯂꯝꯆꯠ ꯆꯨꯝꯕꯤ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯈꯪꯍꯧꯗꯅ ꯐꯥꯎꯔꯛꯈꯤꯕ ꯅꯨꯡꯁꯤꯕ ꯑꯗꯨꯕꯨ ꯇꯨꯡ ꯀꯣꯏꯅꯒꯤ ꯑꯣꯏꯕ ꯑꯁꯥ ꯑꯃ ꯇꯧꯔꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯀꯝꯂꯥꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯃꯗꯤ ꯏꯁꯧ ꯑꯗꯨꯅ ꯊꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯐꯥꯎꯔꯛꯈꯤꯕ ꯅꯨꯡꯁꯤꯕꯗꯨ ꯃꯪꯂꯥꯟ ꯑꯣꯏꯔꯦ ꯍꯥꯏꯅ ꯈꯟꯖꯈꯤ꯫ ꯇꯨꯀꯠꯆꯅ ꯃꯍꯥꯛꯇ ꯎꯅꯗ꯭ꯔꯒ ꯂꯣꯏꯔꯦ꯫ ꯃꯍꯥꯛꯀ ꯎꯅꯔꯕꯗꯤ ꯃꯥꯒꯤ ꯊꯃꯣꯏꯅ ꯍꯛꯈ꯭ꯔꯕ ꯅꯨꯡꯁꯤ ꯁꯛꯇꯝ ꯑꯗꯨ ꯁꯣꯏꯗꯅ ꯃꯥꯡꯍꯟꯈꯤꯕꯁꯨ ꯌꯥꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀ ꯎꯅꯖꯗꯅꯕ ꯀꯟꯅ ꯍꯣꯠꯅꯖꯈꯤ꯫ ꯑꯗꯨꯃꯛ ꯀꯔꯤꯒꯨꯝꯕ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯐꯪꯁꯟ ꯀꯌꯥꯗꯗꯤ ꯃꯥꯅ ꯀꯝꯂꯥꯕꯨ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯖꯗꯨꯅ ꯄꯨꯟꯁꯤꯕꯨ ꯅꯤꯡꯗꯥ ꯇꯧꯖꯩ꯫ ꯑꯩ ꯍꯧꯖꯤꯛꯇꯤ ꯍꯟꯗꯛꯀꯤ MAꯒꯤ ꯑꯔꯣꯏꯕ ꯄꯔꯤꯈꯥ ꯑꯁꯤ ꯂꯣꯏꯕꯒꯗꯤ ꯃꯍꯥꯛꯄꯨꯁꯨ ꯎꯅꯕ ꯐꯪꯂꯔꯣꯏ꯫ ꯑꯩꯍꯥꯛꯀꯤ ꯁ꯭ꯇꯗꯤꯗ ꯀꯟꯅ ꯍꯣꯠꯅꯖꯗꯨꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯖꯅꯕ ꯍꯣꯠꯅꯔꯒꯦ꯫ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯠꯇꯒꯁꯨ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯗ ꯆꯪꯁꯤꯟꯒꯦ ꯈꯜꯂꯔꯣꯏ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯏꯔꯥꯏꯕꯛ ꯑꯁꯤꯅ ꯇꯝꯂꯛꯇꯨꯅ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯏꯪ ꯇꯞꯄꯤ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯂꯤꯔꯤꯛ ꯈꯣꯏꯔꯤꯕꯤ ꯃꯣꯡ ꯍꯥꯗꯕꯤ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯔꯕꯗꯤ ꯌꯨꯝ ꯄꯥꯜꯂꯛꯄꯕꯨ ꯌꯥꯏ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯑꯗꯨ ꯈꯪꯗꯣꯛꯂꯕ ꯑꯗꯨꯗꯗꯤ ꯊꯣꯏꯕꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯍꯥꯏꯕꯤꯈꯤ꯫ ꯅꯪ ꯀꯔꯤꯁꯨ ꯂꯥꯟꯗꯦ꯫ ꯂꯥꯏꯅ ꯆꯥꯟꯕꯤꯔꯕꯗꯤ ꯅꯪꯅ ꯅꯤꯡꯖꯔꯤꯕ ꯁꯥꯒꯠꯆꯔꯤꯕ ꯑꯁꯥ ꯄꯨꯝꯕ ꯊꯨꯡꯖꯕ ꯑꯣꯏꯔꯁꯅꯨ꯫ ꯑꯩꯅꯁꯨ ꯂꯥꯏꯗ ꯅꯤꯖꯒꯅꯤ꯫ ꯐꯔꯦ, ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯤ ꯍꯥꯏꯗꯨꯅ ꯑꯅꯟꯗꯤꯒ ꯆꯠꯈ꯭ꯔꯤ꯫ ꯃꯦꯝꯇꯣꯟꯅ ꯊꯣꯏꯕꯅ ꯀꯝꯂꯥꯕꯨ ꯑꯍꯥꯟꯕ ꯎꯅꯔꯨꯕꯗ ꯅꯨꯡꯁꯤꯕꯅ ꯀꯝꯂꯥꯒꯤ ꯁꯛꯇꯝ ꯃꯌꯦꯛ ꯂꯥꯅ ꯌꯦꯛꯈꯤꯕꯅ ꯀꯝꯂꯥꯕꯨ ꯅꯨꯡꯁꯤꯔꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯁꯦꯡꯅꯃꯛ ꯀꯝꯂꯥꯅ ꯏꯁꯧ ꯌꯥꯝꯅ ꯂꯥꯡꯒꯟꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯛꯂꯕꯗ ꯃꯍꯥꯛꯅ ꯀꯝꯂꯥꯕꯨ ꯀꯤꯔꯗꯨꯅ ꯃꯥꯕꯨ ꯊꯦꯡꯅꯗꯅꯕ ꯍꯣꯠꯅꯈꯤꯕ ꯄꯨꯝꯕꯅꯆꯤꯡꯕ ꯃꯆꯥꯛ ꯈꯥꯏꯗꯅ ꯃꯦꯝꯇꯣꯟꯅ ꯀꯝꯂꯥꯗ ꯂꯤꯔꯛꯂꯤ꯫ ꯃꯦꯝꯇꯣꯟꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗ ꯀꯝꯂꯥꯅ ꯃꯍꯥꯛꯁꯤ ꯌꯥꯝꯅ ꯏꯁꯧ ꯂꯥꯡꯒꯟꯕꯤ ꯅꯨꯄꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯥꯏꯕꯁꯤ ꯆꯞ ꯆꯥꯅ ꯃꯁꯥꯅ ꯈꯪꯖꯔꯛꯂꯤ꯫ ꯃꯍꯥꯛꯀꯤ ꯑꯗꯨꯒꯨꯝꯕ ꯏꯁꯧ ꯑꯗꯨꯅ ꯃꯐꯝ ꯀꯌꯥꯗ ꯀꯝꯂꯥꯒꯤ ꯏꯁꯧ ꯂꯥꯡꯒꯟꯕꯤꯅꯤ ꯍꯥꯏꯅ ꯈꯪꯅꯔꯤ ꯉꯥꯡꯅꯔꯤ ꯍꯥꯏꯕꯁꯤ ꯈꯪꯂꯛꯂꯤ꯫ ꯃꯇꯧꯁꯤꯅ ꯃꯍꯥꯛ ꯅꯤꯡꯉꯝꯗ꯭ꯔꯕ ꯑꯃ ꯐꯥꯎꯔꯛꯂꯤ꯫ ꯃꯦꯝꯇꯣꯟꯅ ꯍꯧꯖꯤꯛꯇꯤ ꯀꯝꯂꯥꯒꯤ ꯅꯨꯡꯁꯤꯕ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯕꯅ ꯏꯁꯧ ꯐꯅ ꯂꯥꯡꯂꯕꯁꯨ ꯀꯥꯎꯉꯝꯗꯅ ꯂꯩꯔꯛꯈꯤꯕꯗꯨꯗꯒꯤ ꯂꯥꯞꯊꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒꯁꯨ ꯃꯔꯤ ꯂꯩꯅꯕ ꯄꯥꯝꯗ꯭ꯔꯤ꯫ ꯇꯧꯕꯗꯗꯤ ꯌꯥꯝꯅ ꯏꯪ ꯇꯞꯄꯤ ꯃꯣꯡ ꯍꯥꯗꯕꯤ ꯂꯤꯔꯤꯛ ꯈꯣꯏꯔꯤꯕꯤ ꯑꯇꯣꯞꯄ ꯂꯩꯁꯥꯕꯤ ꯑꯃ ꯊꯦꯡꯅꯔꯕꯗꯤ ꯌꯨꯝ ꯄꯥꯟꯗ꯭ꯔꯕꯁꯨ ꯌꯨꯝ ꯄꯥꯟꯅꯅꯕ ꯍꯣꯠꯅꯕ ꯄꯥꯝꯂꯛꯀꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯃꯈꯥ ꯇꯥꯔꯛꯏ ꯍꯥꯏꯅ ꯃꯦꯝꯇꯣꯟꯅ ꯀꯝꯂꯥꯗ ꯄꯥꯎꯗꯝꯂꯛꯈꯤ꯫ ꯀꯝꯂꯥꯅ ꯇꯞꯅ ꯈꯟꯊꯔꯒ ꯃꯦꯝꯇꯣꯟꯗ ꯍꯥꯏꯖꯔꯛꯂꯤ꯫ ꯉꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯏꯪ ꯇꯞꯄꯤ ꯃꯣꯡ ꯍꯥꯗꯕꯤ ꯂꯤꯔꯤꯛ ꯈꯣꯏꯕꯤ ꯅꯨꯄꯤ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯒꯦ ꯍꯥꯏꯅ ꯃꯤꯠꯂꯨ ꯄꯤꯔꯥ ꯆꯦꯟꯅ ꯊꯣꯏꯕꯕꯨ ꯅꯨꯡꯁꯤꯕꯅ ꯈꯥꯡꯉꯝꯗꯅ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯒ ꯃꯦꯝꯇꯣꯟꯕꯨ ꯀꯣꯟꯁꯤꯟꯖꯩ꯫ ꯍꯧꯖꯤꯛꯇꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ MA ꯄꯔꯤꯈꯥ ꯂꯣꯏꯈꯤꯗꯨꯅ ꯍꯥꯏꯗꯣꯛꯂꯛꯄꯗ ꯀꯝꯂꯥ ꯑꯃꯗꯤ ꯊꯣꯏꯕꯗꯨ MA ꯄꯥꯁ ꯇꯧꯅꯈ꯭ꯔꯦ꯫ ꯊꯣꯏꯕꯗꯤ ꯃꯈꯥ ꯇꯝꯊꯕꯒꯤ ꯃꯍꯨꯠꯇ ꯊꯕꯛ ꯊꯤꯔꯒꯦ ꯍꯥꯏꯅ ꯀꯟꯅ ꯍꯣꯠꯅꯔꯛꯂꯤ꯫ ꯃꯃꯩꯗ ꯊꯧꯕꯥꯜ ꯀꯣꯂꯦꯖꯇ ꯂꯦꯛꯆꯔ ꯑꯣꯏꯅ ꯊꯕꯛ ꯐꯪꯂꯤ꯫
ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯃꯦꯟ ꯇꯥꯅ ꯇꯥꯛꯇꯨꯅ ꯑꯣꯖꯥ ꯑꯃ ꯑꯣꯏꯅ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯂꯝꯖꯤꯡꯗꯨꯅ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯄꯥꯟꯗꯝꯗ ꯉꯁꯤ ꯃꯊꯧ ꯆꯤꯟꯅ ꯊꯣꯏꯕꯗꯨ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯀꯣꯆꯤꯡ ꯑꯌꯨꯛꯇ ꯇꯧꯗꯨꯅ ꯀꯣꯂꯦꯖꯇ ꯑꯣꯖꯥ ꯑꯃ ꯑꯣꯏꯅ ꯍꯤꯡꯂꯛꯂꯤ꯫ ꯁꯣꯝꯗꯅ ꯀꯝꯂꯥꯗꯨ ꯏꯪ ꯇꯞꯄꯤ ꯃꯣꯡ ꯍꯥꯗꯕꯤ ꯂꯩꯁꯥꯕꯤ ꯃꯍꯩꯔꯣꯏ ꯑꯃ ꯑꯣꯏꯅ ꯔꯤꯁꯔꯆ ꯇꯧꯗꯨꯅ ꯗꯣꯛꯇꯔꯦꯠ ꯐꯪꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯆꯍꯤ 2ꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯗꯣꯛꯇꯔꯦꯠ ꯐꯪꯂꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯅꯨꯄꯤ ꯑꯣꯏꯅ ꯆꯠꯄ ꯁꯥꯖꯠꯅ ꯃꯁꯥꯒꯤ ꯒꯨꯟꯅꯤ ꯍꯥꯏꯕ ꯑꯁꯤꯗꯅꯤ꯫ ꯀꯝꯂꯥ ꯗꯣꯛꯇꯔꯦꯠ ꯐꯪꯂꯕ ꯃꯇꯨꯡꯗ ꯊꯧꯕꯥꯜ ꯀꯣꯂꯦꯖꯀꯤ ꯑꯣꯖꯥ ꯑꯍꯥꯡꯕ ꯈꯔ ꯀꯧꯔꯛꯄꯗ ꯇꯥꯟ ꯆꯥꯗꯨꯅ ꯊꯣꯏꯕꯅ ꯑꯣꯖꯥ ꯑꯣꯏꯔꯤꯕ ꯀꯣꯂꯦꯖ ꯑꯗꯨꯗ ꯀꯝꯂꯥꯁꯨ ꯃꯔꯥꯏꯕꯛ ꯐꯕꯗꯒꯤ ꯑꯣꯖꯥ ꯑꯣꯏꯔꯛꯂꯤ꯫ ꯄꯥꯎ ꯑꯁꯤ ꯊꯣꯏꯕꯅꯁꯨ ꯀꯝꯂꯥꯅꯁꯨ ꯈꯪꯅꯔꯕꯅꯤ꯫ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯗꯤ ꯀꯣꯂꯦꯖ ꯑꯗꯨꯗ ꯃꯁꯛ ꯎꯅꯗ꯭ꯔꯤ꯫ ꯅꯣꯡꯃ ꯊꯧꯕꯥꯜ ꯀꯣꯂꯦꯖꯀꯤ ꯂꯝꯕꯤꯗ ꯏꯝꯐꯥꯜꯗꯒꯤ ꯍꯥꯏꯗꯔꯛꯄꯗ ꯀꯝꯂꯥꯅ ꯒꯥꯔꯤ ꯑꯗꯨ ꯉꯥꯏꯍꯥꯛ ꯈꯥꯝꯂꯤꯉꯩꯗ ꯊꯣꯏꯕꯅ ꯂꯝꯕꯤ ꯃꯄꯥꯟꯗ ꯆꯠꯂꯤꯕꯗꯨ ꯎꯔꯛꯂꯤ꯫ ꯃꯍꯥꯛ ꯊꯣꯏꯕ ꯎꯕꯗ ꯈꯥꯝꯂꯝꯕ ꯒꯥꯔꯤ ꯑꯗꯨ ꯇꯞꯅ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯊꯣꯏꯕꯒꯤ ꯃꯅꯥꯛꯇ ꯊꯧꯖꯤꯜꯂꯛꯏ ꯑꯗꯨꯒ ꯈꯥꯝꯃꯤ꯫ "ꯊꯣꯏꯕ, ꯊꯣꯏꯕ, ꯑꯣꯖꯥ ꯊꯣꯏꯕ!" ꯊꯣꯏꯕꯁꯨ ꯑꯣꯟꯊꯣꯔꯛꯇꯨꯅ "ꯍꯜꯂꯣ ꯑꯣꯖꯥ, ꯁꯗꯟꯂꯤ ꯑꯐꯇꯔ ꯑꯦ ꯂꯣꯡ ꯇꯥꯏꯝ." "ꯒꯨꯗ ꯗꯦ ꯁꯔ, ꯑꯗꯣꯝꯕꯨ ꯀꯝꯗꯧꯔꯤꯕꯒꯦ?" "ꯑꯩꯗꯤ ꯍꯥꯟꯅꯒꯤ ꯑꯝꯍꯥꯅꯤ, ꯑꯗꯣꯝꯗꯤ?" "ꯑꯩꯗꯤ ꯃꯦꯝꯇꯣꯟꯅ ꯑꯣꯖꯥꯒꯤ ꯃꯔꯝꯗ ꯇꯝꯕꯗꯒꯤ ꯁꯦꯡꯂꯕ ꯊꯃꯣꯏ ꯑꯗꯨ ꯃꯁꯛ ꯈꯪꯖꯔꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯑꯩꯅ ꯑꯁꯨꯝ ꯈꯟꯊꯔꯛꯄꯗ ꯅꯨꯄꯤ ꯑꯃꯅ ꯅꯨꯄꯤ ꯑꯣꯏꯅ ꯆꯠꯄ ꯁꯥꯖꯠꯅ ꯃꯁꯥꯒꯤ ꯒꯨꯟꯅꯤ ꯍꯥꯏꯕ ꯑꯁꯤꯗ ꯔꯤꯁꯔꯆ ꯇꯧꯖꯗꯨꯅ ꯑꯩꯍꯥꯛ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯗꯣꯛꯇꯔꯦꯠ ꯐꯪꯖꯔꯦ." "ꯑꯣ, ꯒꯨꯗ ꯂꯛ, ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ." "ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯂꯝꯆꯠ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯑꯩ ꯇꯁꯦꯡꯅ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯃꯣꯡ ꯍꯥꯗꯕꯤ ꯏꯪ ꯇꯞꯄꯤ ꯑꯃꯒꯤ ꯆꯝꯂꯕ ꯈꯣꯡꯊꯥꯡꯗ ꯊꯥꯡꯗꯨꯅ ꯆꯠꯂꯛꯄ ꯆꯍꯤ 2 ꯍꯦꯜꯂꯛꯂꯤ꯫ ꯇꯁꯦꯡꯅꯃꯛ ꯑꯩꯒꯤ ꯍꯣꯡꯂꯛꯂꯤꯕ ꯂꯝꯆꯠ ꯑꯁꯦ ꯅꯪꯒꯤ ꯑꯁꯥ ꯑꯃꯅ ꯈꯨꯗꯨꯝ ꯆꯗꯨꯅ ꯉꯁꯤꯗꯤ ꯑꯣꯏꯔꯛꯂꯤꯕꯅꯤ ꯍꯥꯏꯅ ꯈꯟꯖꯩ." "ꯅꯣ, ꯑꯗꯨꯒꯤ ꯆꯦꯟꯖ ꯑꯗꯨꯗꯤ ꯅꯁꯥꯅꯤ, ꯅꯁꯥꯒꯤ ꯏꯟꯇꯦꯂꯦꯛꯆꯨꯋꯦꯜ ꯄꯔꯁꯟ ꯑꯃ ꯑꯣꯏꯕꯒꯤ ꯑꯣꯏꯔꯛꯏꯅꯤ꯫ ꯑꯩꯅ ꯑꯗꯣꯝꯗ ꯊꯣꯏꯗꯣꯛꯄ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯇꯧꯖꯈꯤꯕ ꯂꯩꯖꯗꯦ꯫ ꯑꯩꯅ ꯑꯗꯣꯝꯒꯤ ꯋꯥꯈꯜ ꯑꯃꯗꯤ ꯊꯧꯅꯥ ꯑꯗꯨꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ꯫ ꯌꯦꯁ, ꯃꯦꯕꯤ ꯍꯧꯖꯤꯛꯇꯤ ꯑꯗꯣꯝꯅ ꯑꯩꯒꯤꯗꯃꯛ ꯈꯟꯕꯤꯔꯤꯕ꯭ꯔꯥ? ꯑꯩꯗꯤ ꯑꯗꯣꯝꯕꯨ ꯃꯇꯤꯛ ꯆꯥꯔꯕꯤ ꯃꯩꯇꯩ ꯆꯅꯨꯅꯤ ꯍꯥꯏꯅ ꯈꯟꯖꯩ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯗꯣꯛꯇꯔꯦꯠ ꯑꯣꯖꯥ ꯑꯃꯅꯤ ꯍꯥꯏꯅ ꯁꯤꯟꯊꯥꯗꯨꯅ ꯑꯗꯣꯝꯅ ꯑꯗꯨꯒꯨꯝꯕ ꯃꯇꯤꯛ ꯆꯥꯔꯕ ꯕꯣꯔ ꯑꯃꯒꯤ ꯀꯩꯅꯥ ꯑꯃ ꯑꯣꯏꯅ ꯂꯦꯞꯈꯤꯕꯗꯨ ꯑꯩꯅ ꯄꯥꯝꯖꯔꯤ꯫ ꯑꯣꯖꯥ, ꯂꯥꯏꯕꯛ ꯊꯤꯔꯕ ꯑꯩꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯀꯥ ꯍꯦꯟꯅ ꯍꯩꯖꯗ꯭ꯔꯕꯁꯨ ꯅꯨꯄꯤ ꯑꯣꯏꯕꯤ ꯏꯪ ꯇꯞꯄꯤ ꯃꯣꯡ ꯍꯥꯗꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯍꯥꯎꯁꯋꯥꯏꯐ ꯑꯃ ꯑꯣꯏꯅ ꯂꯩꯕꯗ ꯃꯇꯤꯛ ꯆꯥꯔꯕ ꯅꯨꯄꯤꯖꯥ ꯑꯃꯒ ꯂꯨꯍꯣꯡꯗꯨꯅ ꯌꯨꯝ ꯄꯥꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯂꯤ꯫ ꯑꯣꯖꯥ, ꯅꯍꯥꯛ ꯌꯨꯝ ꯄꯥꯜꯂꯕ? ꯑꯣ, ꯑꯩ ꯀꯛꯉꯥꯎꯅꯔꯦ ꯑꯣꯖꯥ꯫ ꯑꯩ ꯉꯁꯤꯗꯤ ꯀꯣꯂꯦꯖ ꯌꯧꯖꯔꯔꯣꯏ, ꯍꯟꯖꯈ꯭ꯔꯒꯦ꯫ ꯑꯩꯕꯨ ꯋꯥꯔꯧꯕꯤꯅꯨ꯫ ꯑꯁꯨꯝꯅ ꯀꯝꯂꯥꯗꯨ ꯃꯤꯠꯂꯨ ꯏꯔꯥ ꯆꯦꯟꯅ ꯇꯩꯊꯣꯛꯅ ꯆꯦꯟꯈ꯭ꯔꯦ꯫ ꯃꯇꯧ ꯑꯗꯨꯗ ꯊꯣꯏꯕꯗꯨ ꯆꯃꯝꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯉꯛꯅ ꯑꯁꯥꯕ ꯃꯤ ꯑꯃꯒꯨꯝ ꯂꯩꯍꯧꯏ꯫